ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯉꯥꯡꯐꯝ ꯁꯥꯝꯁꯨꯟꯗꯔ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅ ꯋꯥꯈꯜꯒꯤ ꯇꯨꯔꯤꯅ ꯏꯈꯤꯕ ꯋꯥꯔꯤꯅꯤ ꯈꯨꯡꯒꯪꯒꯤ ꯂꯥꯏꯌꯦꯡꯁꯪ꯫ ꯋꯥꯔꯤ ꯑꯁꯤ 2004 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10ꯗ ꯏꯈꯤꯕꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯕꯦꯜ ꯕꯇꯟ ꯑꯥꯏꯀꯣꯟ ꯑꯗꯨꯁꯨ ꯅꯝꯕꯤꯔꯝꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯡꯒꯪꯒꯤ ꯂꯥꯏꯌꯦꯡꯁꯪ꯫ ꯗꯣꯛꯇꯔ ꯗꯣꯔꯦꯟꯒꯤ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯅ ꯊꯣꯛꯂꯛꯈꯤꯕ ꯑꯣꯔꯗꯔꯗꯨ ꯁꯍꯔꯗꯒꯤ ꯑꯣꯟꯊꯣꯛꯅ ꯇꯥꯡꯈ꯭ꯔꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯁꯍꯔꯗꯒꯤ ꯇꯥꯡꯈꯤꯕꯗ ꯅꯠꯇꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯑꯣꯏꯕꯅꯔꯥ ꯃꯐꯝꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯔꯨꯕ ꯗꯣꯛꯇꯔ ꯑꯃꯠꯇꯅ ꯀꯨꯏꯅ ꯈꯛ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯅꯔꯝꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯗꯣꯔꯦꯟꯗꯤ ꯆꯤꯔꯣꯟ ꯆꯪꯗ꯭ꯔꯕ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅꯃꯛ ꯇꯣꯠꯅ ꯇꯤꯡꯅ ꯅꯨꯡꯂꯨꯏ꯫ ꯃꯥ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯄꯣꯁꯇꯤꯡ ꯇꯥꯔꯨꯔꯦ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ꯫ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯄꯣꯁꯇꯤꯡ ꯄꯤꯕꯤꯔꯛꯄ꯫ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯩ꯫ ꯁꯣꯏꯗꯅ ꯎꯅꯔꯒꯅꯤ ꯈꯨꯡꯒꯪꯒꯤ ꯑꯆꯝꯕ ꯄꯨꯟꯁꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯆꯤꯔꯣꯟ ꯆꯪꯗ꯭ꯔꯕ ꯍꯩ ꯂꯩ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯐꯧꯅꯥꯅ ꯖꯒꯣꯏ ꯁꯥꯔꯝꯒꯅꯤ꯫ ꯎꯊꯨꯝꯅ ꯇꯨꯝ ꯇꯨꯝ ꯈꯣꯡꯂꯝꯒꯅꯤ꯫ ꯂꯧꯈꯣꯡꯅ ꯇ꯭ꯔꯣꯡ ꯇ꯭ꯔꯣꯡ ꯏꯆꯦꯜ ꯅꯥꯏꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯅꯤꯡꯊꯤꯔꯕ ꯁꯥꯊꯦꯛꯁꯤꯡ ꯃꯊꯪ ꯃꯊꯪ ꯎꯔꯛꯈꯤ꯫ ꯃꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯣꯏꯟ ꯇꯧꯔꯨꯅꯅꯕ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯗꯣꯛꯇꯔꯁꯤ ꯍꯦꯛ ꯎꯔꯨꯕꯗ ꯗꯣꯛꯇꯔ ꯃꯥꯟꯗꯦ, ꯀꯦꯗꯦ, ꯃꯧꯗꯦ, ꯃꯁꯥ ꯅꯥꯟꯖꯗꯦ, ꯖꯕꯧ ꯖꯕꯧꯏ, ꯑꯗꯨꯕꯨ ꯃꯕꯨꯛꯆꯦꯜꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯏ, ꯃꯤꯅꯨꯡꯁꯤ ꯇꯅ ꯊꯜꯂꯤ, ꯂꯥꯌꯦꯡꯕꯗꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩ ꯁꯤꯡꯏ꯫ ꯇꯤꯟꯅꯔꯨꯗꯕ ꯃꯤꯅꯗꯤ ꯃꯥꯕꯨ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕ ꯊꯥꯖꯔꯣꯏ꯫ ꯇꯤꯟꯅꯈ꯭ꯔꯕꯁꯤꯡꯅꯗꯤ ꯃꯥꯕꯨ ꯑꯣꯟꯊꯣꯛꯅ ꯊꯥꯖꯔꯕ ꯗꯣꯛꯇꯔ ꯑꯃꯅꯤ ꯂꯧꯅꯩ꯫ ꯍꯟꯗꯛ ꯃꯉꯣꯟꯗ ꯅꯧꯅ ꯄꯣꯁꯇꯤꯡ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯕ ꯁꯦꯟꯇꯔꯗꯨꯗ ꯗꯣꯛꯇꯔ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯤꯕꯁꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯍꯥꯞꯂꯛꯄ ꯅꯔꯁ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒ ꯂꯣꯏꯅꯕ ꯒ꯭ꯔꯦꯗ 4 ꯑꯃꯒꯅ ꯃꯇꯝ ꯁꯥꯡꯅ ꯄꯨꯔꯛꯂꯕ PHSCꯅꯤ, ꯑꯣꯟꯊꯣꯛꯄ ꯂꯩꯕꯥꯛꯅꯤ꯫ ꯊꯕꯛ ꯄꯨꯔꯤꯕꯤ ꯅꯔꯁ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯊꯥ 12 ꯈꯛꯀꯤ ꯀꯟꯇ꯭ꯔꯦꯛꯇꯅꯤ꯫ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯑꯃꯨꯛ ꯋꯥꯅꯣꯝꯂꯛꯀꯗꯣꯔꯤꯕꯅꯤ꯫ ꯒ꯭ꯔꯦꯗ 4 ꯑꯗꯨꯇꯅꯤ ꯔꯤꯒꯨꯂꯔ ꯑꯣꯏꯔꯤꯕ꯫ ꯁꯪꯒ ꯂꯩꯕ ꯁꯔꯀꯥꯔꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯈꯣꯡꯂꯥꯏ ꯈꯨꯗꯥ ꯆꯥꯗꯕ ꯑꯊꯥꯞꯄ ꯃꯐꯝꯗ ꯄꯣꯁꯇꯤꯡ ꯈꯛ ꯇꯥꯅꯤꯡꯗꯦ꯫ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯈꯔꯆ ꯇꯧꯗꯨꯅ ꯁꯍꯔꯒꯤ ꯃꯌꯣꯟꯗ ꯊꯕꯛ ꯃꯐꯝ ꯇꯥꯅꯅꯕ ꯋꯥꯅꯣꯝꯕ ꯆꯠꯅꯩ꯫ ꯃꯁꯦ ꯗꯣꯛꯇꯔ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯑꯇꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯔꯃꯆꯥꯔꯤꯁꯤꯡꯁꯨꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯗꯣꯛꯇꯔ ꯗꯣꯔꯦꯟꯒꯤ ꯃꯐꯝꯗꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅꯕꯅꯤ꯫ ꯊꯕꯛ ꯃꯐꯝ, ꯆꯤꯜꯍꯥꯎ ꯊꯤꯕ, ꯑꯆꯧ ꯑꯁꯥꯡꯅ ꯋꯥꯅꯣꯝꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤꯗꯤ ꯅꯃꯨꯡꯅꯕꯅꯤ꯫ ꯃꯥꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯦ ꯆꯍꯤ 10 ꯍꯦꯜꯂꯛꯂꯦ꯫ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯅꯣꯡꯃꯇ ꯃꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯄꯣꯊꯥꯖꯕ ꯐꯪꯂꯛꯇ꯭ꯔꯤ꯫ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛ ꯁꯔꯀꯥꯔꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯃꯄꯨꯒꯤ ꯌꯥꯊꯪꯗꯤ ꯃꯤꯅꯥꯏꯅ ꯏꯟꯐꯝ ꯊꯣꯛꯏ꯫ ꯋꯥꯔꯛ ꯏꯁ ꯂꯥꯏꯐ, ꯂꯥꯏꯐ ꯏꯁ ꯋꯥꯔꯛ ꯁꯦꯡꯈ꯭ꯔꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯆꯦꯅꯥ ꯄꯟꯗꯅ ꯆꯠꯇꯨꯅꯇ ꯂꯥꯛꯂꯤ꯫ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯁꯣꯟ ꯑꯅꯥꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ, ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯧꯒꯨꯝ ꯈꯟꯖꯕ ꯃꯤꯁꯛꯅꯤ ꯗꯣꯛꯇꯔ ꯗꯣꯔꯦꯟ꯫ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯂꯥꯌꯦꯡꯕꯤꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯦꯝꯅ ꯄꯤꯕꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜꯁꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯅꯤꯡꯅꯩ꯫ ꯗꯣꯛꯇꯔꯁꯤ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯃꯀꯣꯛ ꯇꯥꯡꯏ꯫ ꯑꯗꯨꯅ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯑꯍꯜꯒꯨꯝ ꯈꯟꯅꯩ꯫ ꯃꯥꯏꯊꯣꯡꯗꯨ ꯃꯇꯝ ꯈꯨꯗꯤꯡ ꯃꯣꯃꯣꯟ ꯇꯧꯗꯨꯅꯇ ꯂꯩ꯫ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗ ꯔꯥꯁꯤ ꯂꯩ꯫ ꯃꯥꯅ ꯑꯅꯥꯕꯁꯤꯡꯒ ꯂꯣꯏꯅꯕꯗ ꯑꯅꯥꯕꯁꯤꯡꯒꯤ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯖꯩ꯫ ꯑꯅꯥꯕꯁꯤꯡꯅ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯅ ꯃꯉꯣꯟꯗ ꯎꯅꯖꯩ꯫ ꯃꯥꯒꯤ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ ꯃꯒꯨꯟꯅꯣ! ꯅꯨꯃꯤꯠ ꯑꯗꯣ ꯅꯔꯁ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯊꯦꯡꯅꯈꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯃꯁꯥ ꯈꯪꯅꯕ ꯅꯠꯇ꯭ꯔꯤ꯫ ꯅꯧꯅ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯃꯔꯝꯅ ꯃꯥꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯪꯂꯛꯈꯤ, "ꯕꯦꯝꯃ, ꯋꯥ ꯑꯃꯇ ꯍꯪꯖꯒꯦ꯫ ꯂꯥꯌꯦꯡꯁꯪ ꯌꯧꯒꯗꯕꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯆꯥꯗ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯎ"꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯍꯥ ꯇꯍꯥꯅ ꯈꯨꯝꯂꯛꯈꯤ,
ꯑꯣ ꯏꯕꯦꯝꯃꯁꯨ ꯌꯧꯒꯗꯕ꯭ꯔꯥ? ꯗꯣꯛꯇꯔꯅ ꯍꯪꯈꯤ꯫ ꯍꯣꯏ, ꯑꯩ ꯃꯗꯨꯗ ꯅꯔꯁ ꯑꯣꯏꯅ ꯄꯨꯖꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯃꯥꯒꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯪꯂꯨꯗꯕꯒꯤꯗꯃꯛ ꯏꯀꯥꯏꯖꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯁꯥꯔ, ꯑꯩꯗꯤ ꯈꯪꯖꯔꯨꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯅꯣꯅꯤꯕꯂꯥ ꯁꯥꯔ꯫ ꯏꯕꯦꯝꯃꯒ ꯊꯦꯡꯅꯕꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ, ꯈꯨꯡꯒꯪꯁꯤꯕꯨ ꯃꯦꯟ ꯔꯣꯗꯇꯒꯤ ꯐꯅ ꯌꯥꯝꯅ ꯊꯥꯕꯒꯨꯝ ꯇꯧꯏꯅꯦ, ꯌꯧꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ꯫ ꯍꯣꯏ ꯁꯥꯔ, ꯀꯤꯂꯣꯃꯤꯇꯔ 4ꯔꯣꯝꯅꯤ꯫ ꯀꯝꯗꯧꯔꯤ ꯏꯕꯦꯝꯃ, ꯂꯥꯏꯌꯦꯡꯁꯪꯒꯤ ꯐꯤꯕꯝꯗꯤ? ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯔ, ꯃꯄꯨ ꯄꯥꯟꯗ꯭ꯔꯦꯗ, ꯑꯗꯨꯕꯨ ꯁꯥꯔ ꯂꯥꯛꯂꯕꯅꯤꯅ ꯊꯨꯅꯃꯛ ꯐꯤꯕꯝ ꯐꯒꯠꯂꯒꯅꯤ, ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯂꯒꯅꯤ꯫ ꯃꯉꯣꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯌꯥꯗ ꯆꯥꯎꯔꯕ ꯑꯁꯥ ꯑꯃ ꯊꯝꯂꯤꯕ꯫ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯒꯤ ꯐꯤꯕꯝ ꯊꯨꯅꯃꯛ ꯗꯣꯛꯇꯔ ꯗꯣꯔꯦꯟꯅ ꯎꯅꯤꯡꯂꯛꯈꯤ꯫ ꯏꯔꯝꯗꯝꯁꯤꯒꯤ ꯑꯊꯥꯞꯄ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯂꯥꯏꯌꯦꯡꯁꯪꯁꯤꯡ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯑꯌꯥꯝꯕꯅ ꯎꯔꯤ꯫ ꯃꯃꯤꯡꯇꯃꯛ ꯂꯥꯏꯌꯦꯡꯁꯪ ꯑꯣꯏꯔꯤ, ꯗꯣꯛꯇꯔ ꯂꯩꯇꯦ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯥꯏꯌꯦꯡꯁꯪ ꯌꯧꯔꯦ꯫ ꯀꯆꯥ ꯔꯣꯗ ꯑꯃꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯒꯤ ꯐꯛꯂꯥꯡꯁꯤꯡ ꯂꯝꯕꯤꯗꯒꯤ ꯆꯥꯏꯊꯣꯔꯛꯄ ꯂꯩꯅꯥꯡꯅ ꯏꯇꯩ ꯇꯩꯔꯦ꯫ ꯃꯐꯝ ꯈꯔꯗ ꯑꯉꯥꯡꯁꯤꯡꯅ ꯕꯣꯜ ꯀꯥꯎꯁꯤꯟꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯐꯝ ꯈꯔꯗ ꯁꯟꯊꯤ ꯇꯩꯕꯁꯨ ꯎꯔꯤ꯫ ꯃꯐꯝ ꯈꯔꯗꯅ ꯈꯣꯡꯄꯥꯛꯀꯤ ꯑꯃꯗꯤ ꯈꯣꯡꯎꯞꯀꯤ ꯃꯃꯤꯁꯤꯡꯅ ꯐꯛꯂꯥꯡꯗ ꯇꯥꯔꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯗꯣꯛꯇꯔ ꯗꯣꯔꯦꯟꯒꯤ ꯃꯐꯝꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯎꯐꯨꯜꯒ ꯌꯥꯎꯅꯔꯝꯃꯤ꯫ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯃꯠꯇ ꯃꯐꯝ ꯆꯥꯔꯝꯗꯦ꯫ ꯗꯣꯛꯇꯔꯅ ꯅꯔꯁꯇꯨꯗ ꯍꯪꯂꯛꯏ, ꯂꯥꯏꯌꯦꯡꯁꯪꯁꯤꯕꯨ ꯊꯣꯡ ꯍꯥꯡꯗꯕ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ? ꯅꯔꯁꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯔꯗꯔ ꯇꯥꯟꯅꯖꯕꯗ ꯑꯣꯐꯤꯁ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯥꯔ꯫ ꯗꯣꯛꯇꯔꯅ ꯍꯪꯂꯛꯈꯤ, ꯒꯦꯠ 4ꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯥꯅꯦ? ꯅꯔꯁꯇꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯁꯥꯔ ꯂꯩ꯫ ꯀꯅꯥꯅꯣ, ꯀꯔꯤ ꯃꯃꯤꯡ ꯀꯧꯏ? ꯅꯔꯁꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯁꯥꯔ ꯔꯥꯙꯥꯃꯅꯤ ꯕꯥꯕꯨꯅꯤ꯫ ꯃꯥꯗꯤ ꯀꯥꯔꯛꯈꯤꯔꯣꯏꯗ꯭ꯔꯥ ꯑꯣꯐꯤꯁꯇ? ꯌꯧꯔꯛꯂꯒꯅꯤ, ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪꯗꯤ ꯁꯣꯏ ꯇꯧꯔꯝꯂꯒ ꯆꯠꯈꯤꯅꯤ ꯑꯗꯨꯝ꯫ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯔꯁꯇꯨꯅ, ꯁꯥꯔ, ꯃꯥꯗꯤ ꯍꯣꯇꯦꯜꯗꯕꯨ ꯎꯔꯝꯃꯤ, ꯑꯃꯨꯛꯇꯪ ꯀꯧꯔꯨꯒꯦꯔꯥ? ꯐꯅꯤ ꯁꯥꯔ, ꯑꯗꯨꯒ ꯌꯦꯡꯉꯣꯏ꯫ ꯗꯣꯛꯇꯔꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯁꯦꯅꯤꯇꯦꯁꯟꯒꯤ ꯄꯣꯠ ꯆꯩ ꯑꯐꯪꯕ ꯈꯔꯒ ꯂꯩꯔꯛꯎ꯫ ꯁꯦ, ꯃꯁꯤ ꯄꯨꯈꯣ꯫ ꯁꯦꯜꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯄꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯅꯔꯁ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯍꯥ-ꯇꯍꯥꯅ ꯆꯠꯈꯤ꯫ ꯗꯣꯛꯇꯔ ꯗꯣꯔꯦꯟ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯒꯤ ꯑꯉꯛꯄ ꯃꯇꯧꯗꯨ ꯂꯩꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯌꯦꯡꯁꯪ ꯑꯁꯦ ꯁꯥꯈꯤꯕ ꯄꯨꯡꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯄꯤꯗꯕ, ꯁꯦꯡꯇꯣꯛꯄꯤꯗꯕꯅ ꯑꯃꯟꯕꯒꯨꯝ ꯎꯔꯤ꯫ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯂꯤꯡꯅꯆꯤꯡꯕꯗ ꯃꯤꯔꯥꯡꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯤ, ꯃꯗꯨꯗ ꯂꯝꯕꯤꯒꯤ ꯎꯐꯨꯜꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯃꯍꯨꯝ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯗꯣꯛꯇꯔꯒꯤ ꯐꯝꯐꯝ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯗꯨꯗꯤ ꯃꯔꯛꯇ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯤ꯫ ꯁꯦꯛꯃꯥꯏ ꯀꯥꯒꯤ ꯇꯦꯕꯜꯗ ꯒꯤꯂꯥꯁꯁꯤꯡꯒꯤ ꯆꯨꯁꯤꯜꯂꯕ ꯃꯅꯤꯡꯒꯤ ꯃꯃꯤꯁꯤꯡ ꯇꯥꯔꯤ, ꯃꯗꯨꯗ ꯎꯐꯨꯜꯅ ꯊꯥꯅ ꯇꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯥꯔꯇꯤꯒꯨꯝꯕ ꯇꯧꯔꯝꯕꯒꯤ ꯈꯨꯗꯝꯁꯨ ꯐꯪꯏ꯫ ꯂꯩꯃꯥꯏ ꯑꯗꯣ ꯎꯐꯨꯜ ꯐꯖꯅ ꯊꯥꯡꯂꯤ, ꯀꯨꯏꯅ ꯁꯤꯠ ꯁꯦꯡꯕꯤꯗꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯀꯥꯆꯤꯟꯗ ꯄꯅꯥ ꯈꯨꯊꯥꯡꯒꯤ ꯃꯃꯤꯅ ꯏꯆꯥꯎ ꯆꯥꯎꯅ ꯀꯪꯁꯤꯟꯗꯨꯅ ꯄꯛꯂꯤ꯫ ꯂꯥꯏꯌꯦꯡꯁꯪ ꯑꯁꯤꯗ ꯁꯦꯅꯤꯇꯦꯁꯟꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯇꯥꯗꯦ, ꯄꯦꯁꯦꯟ ꯑꯃꯠꯇꯁꯨ ꯂꯥꯌꯦꯡꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯐꯤꯕꯝꯁꯤꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ꯫ ꯍꯦꯟꯅ ꯁꯥꯔ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯋꯥꯈꯜ ꯀꯥꯏꯍꯜꯂꯝꯃꯤ꯫ ꯃꯪꯂꯩꯕꯥꯛꯇꯒꯤ ꯃꯪꯐꯥꯎꯅꯔꯛꯄꯒꯨꯝ ꯇꯞꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯗꯣꯛꯇꯔꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯜꯂꯤ, ꯃꯃꯤ ꯇꯥꯅ ꯂꯪꯂꯕ ꯀꯥꯡꯆꯦꯛ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯎꯞꯄꯤ꯫ ꯏꯁꯇ꯭ꯔꯤ ꯅꯥꯟꯅ ꯇꯛꯄꯗ ꯉꯥꯏꯔꯤꯕ ꯆꯞ ꯇꯤꯡꯕ ꯇꯦꯂꯔꯤꯡꯒꯤ ꯃꯨꯔꯩꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤ꯫ ꯂꯐꯨ ꯂꯩꯌꯣꯟ ꯃꯆꯨꯒꯤ ꯑꯍꯥꯟꯕ ꯍꯥꯞ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯤ꯫ ꯇꯥꯏꯇꯥꯟ ꯒ꯭ꯂꯥꯁꯀꯤ ꯆꯤꯊꯦꯛ ꯅꯥꯏꯕ ꯁꯅꯥ ꯃꯆꯨꯅ ꯃꯔꯤ ꯄꯥꯟꯕ ꯘꯔꯤ ꯁꯤ, ꯁꯅꯥ ꯃꯆꯨꯒꯤ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯐꯣꯇꯣꯀ꯭ꯔꯣꯝ ꯁ꯭ꯄꯦꯛ ꯎꯞꯄꯤ꯫ ꯃꯁꯝ ꯐꯖꯅ ꯀꯛꯂꯒ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯇꯩꯔꯗꯨꯅ ꯁꯝꯆꯦꯠ ꯅꯥꯟꯅ ꯍꯥꯠꯂꯤ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯣ ꯄꯥꯔꯐ꯭ꯌꯨꯝꯒꯤ ꯃꯅꯝꯅ ꯁꯦꯠ ꯀꯥꯏꯔꯛꯏ꯫ ꯗꯣꯛꯇꯔꯅ ꯃꯁꯥ ꯅꯥꯜꯂꯕ ꯅꯨꯄꯥꯗꯨꯕꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯨꯔꯒ ꯇꯞꯅ ꯍꯪꯂꯛꯏ, ꯅꯪꯂꯥ ꯃꯅꯤꯕꯥꯕꯨ ꯍꯥꯏꯁꯤꯕꯣ? ꯗꯣꯛꯇꯔꯒꯤ ꯋꯥꯍꯪꯗꯨꯗ ꯊꯣꯏꯅ ꯊꯧꯋꯥ ꯁꯥꯔꯨꯗꯅ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ,
Sar, kari takpigadaba. Dr. Doren wa ngangadawdu lagak tawi. Pairiba magi sinfamsiga mana takthoriba dap matasiga adubu Dr. na kari su khandana thongna leina harai. Nahan makai layeng sang ngasida Dr. layamdrabasu ngasidagidi ay laklabani. Mafam si layeng ba yananaba amukta sit singto. Panisa mani babu kari su nazungdana furik khaw humlaga mapalomda thoki. Dr. Dorena mabu munna yengla lehawi. Irap laptana leiba hotel amada changkhre. Ngaihak leiraga hotel dugi mamangda ngasai khamna leiramba yamna nanna police tauraba scooter amagi manakta changkhre. Furik khawdagi so lokthokna hanglaga awang pangna thaudna chatki. Karino mana tauribase Dr. na khanki matomta amuksu pakum pijay. Oiramba yay mafi maron hongtokpa ka sit sengadabanina mayumda chatpa. Ngayak sigi manungda magi kokta makhal maka wafam ayamba amosu kadomdagino paisilaki. Matam masida sarkagi lusangsinda thabak tauriba sarkagi kamachari singi hauna lonchat lamchat bebar thabak kosu upisana choki konduna leiba kerani singna file chubagi mahut wareng ngangdunata leithokpa grade 4 chagwida singna office ki amot akai sengu yadaba mioi khudimukna talaptabu khanba madubu ningsinbinaba mathak thongba singna mittang mana pangbagum amin leisinduna leithoknaba asoibagi asoiba aranbagi aranbatana yomleba aikogi iramdam sigidamagda Dr. asigi thamoida awabna thumalakli khangudana chahi nauribi mauna ama sumchit amaga fi matat amaga ising batil ama makhut namana yalagna ka manung changlai Dr. na changlakliba nupidubu yengloduna ngakna hanglai bema nangdi kariye lakpun mafumsida Aiburo Dr. Saheb nupiduna khumlai makha tarai tamo mani na kasi sengtok unaba tharakpani mani haibadi mani babu Dr. na hangki hoi Dr. mana kadai da chakhraba mari thabak mafum na chakre kari thabak mafam kadai da Dr. duna ngakna hanglaki PWD dara manti gidara amadi oramlani nupiduna khumlai Dr. do ngahak tumina laiki Bhab ama tadrabagum makha tana hanglai ngaikone ma mafumsida thabak tawi haibadaine kuireda Dr. mari thabak macha machu kasi tawkidaba nahan makhaidi thabak singji kanana sui ayama matamda aigi leita lairsi ubiduna tamona aigonda sina thoi nupiduna sumji china khumlakpani kasi singtoknaba nagona lupa kya pirami Dr. na nokladuna hanglai horen mana thokpa pirangani matang-matangi oinani asuk haiba ma leiteda maduna ima isagi leita laida sauna mateng oinari hotel phambasinadi puk thanba ngamaput nateda Dr. Babu nupiduna magi thamoida arot pa amata leitana mathang haidaraki amot akai mayamdu khabar amada hapchinna makha tana hairai tamudi pawuk chen yamna chawi ataidadi khangdi Ima isagi iphamdadi mase isoni khanjaribani nupiduna masai ngangi sakliba singdu Dr. dana onthokna hainadana tari magi maithongda tariba sauningbagi sakpam adubu kari thoina khandabagum nupi adudi asum makha tarakli tamo mani bawuse achawa oigadaba mini magi maraibakna thabak macha sima paisilure adubu hojukti ma chawre asi hairaga nupiduna ising baltil aduda phadi lukaduna leimai ado taithoknaba sem sarakhi phadi ado sumtoklaga leimai da thadarai masadu ningangna phamlaga pakthaduna leimai du takthok nanthokpa haurai machin su lepte makha tarai sigumba thabak matasi aikhoigumba nupigini nupagi masin nate haina mina kupagi manungda ka ado taithokpa loigadore nupiduna phadidu baltil aduda amuk lupladuna thadok na makha tarai mioi bahaibase tamba ngamde Dr. Babu
Tamo Mani Babu se asumna tarom banate ma hojik sel fajana pairaba tikadar ama haibadu oikre aikoi kendagi MLA ga maga lainariba mari sidi angapagi masakni miyamna MLA da wanomde Tamo Mani Babu da oina wanomnei doctor na wafam do yamna yangna lawrodana hairai adu oiragana mahak thabak si hana thadok lamgadabani hojik laik laisu hairaba miyoi lak tarukna thabak piu haidana tanari sarkar sida wahai khara si hayam laga doctor do thuna mapana tholakle nupi aduna ngang liba singdu mahak makha tana tanglak tabagum mapangi sarba nungsa marakta lepdare numit sap lunglakpagi kokton da yaisarak liba nungsa gi maisana mahak ki arangba kokton da humang marik karakle adubu magonda maisa phau da bugum uri layeng sing aduda munna yengna phana koina tumina lepi khalai layeng sang ase kaya da marai pag thikraba aduga ngai hibani nupi aduna thabak singduru silakpa amasung sanitation gi pot chai lairuna batha kibi nurse adubusu loinana aroi buda gel for Mani Babu bu pangki doctor na magondagi aroyo wa ma tukthoknaba maramdi asa kaya ga iroinana kunja miyang gi damak ana layangi ikhong langlaba koknanaba sagat chakiba khongi layeng sang adugi tungi marai bak lepchanaba gi damak nungsiraba khwai mayambu matang asida ayi wari macha siluchanjare chotkiba lankiba kaya yarobusu nungsiraba khwai mayam ngakpiyu ko punamu puthagachari